Rahulsu khangdabadi natte Pritina mabu nungsidraba adubu pakhum piba ngamdraba thamoinadi tumin laikhi. Pritishu magi mawng aduda makha tana wa haikidre. Asomdana mark off na liklambu dance class chatpa khudingmag thindok thinjun tawduna makhoyanigi marisu hena naksinarami. Liklam ai nangonda wamta haige tawbani kabu kawine. Kai wano aina boxing competition ama ihawa chatkani habida hangchi tare. Kai lamda Australia dane. Aduga ngasi khakta hairiba ngarang khak hairapane ngarang dudi ai halakpa thengena adum haidraba ado nang thinbaidi kaishu warunuda ai leitri faudi ekhoi dana dum thinjani as talenga mar ekhoi meitei gi da yengadi noina yamada itei oidoni khangabra as ekhoi meitei oirasu leiriba mafam sidi miramne swaidadi miwangang na binabasu khanam leite aduna kaishu khalluno nangna namit kyani leraktoino 10 days faudi leraktaw male aduk sangba matamdo nang sa sungu udana leidoini ne adumai ga haijalakanu ba nate bu chatluranu haira nang sum yengaga layo hairaba adu oradi chatloidoi baisu phagi tawbanida ai gi tawfum thokpa ithaududa hena mai onsingadabane nang su phajana sanaro champion oro aduga nangna purakpa medal duna aigidamak nangna pibiba asengba nusi khudolni khanjagi aina hinglisa nangi asadane nang aigi mangandudane nangna haiba ai loina yadoine nangda lengdana lebiyo aidi lengaroye yopi thajinduna thamkhrabani mataw asumna thamoyanigi maridu aduki matik chasinarakhi mark off ki chatlamdai mikupsu yorakle phajana chatloko aina taba mirangi phajabi kanamta de yengba yar malem sibu nangode hena phajabi kaidubu isorduna sembirangatrane thaning de ko ta tong wahai du tamada mark off tu khangsaw sawgalaktuna nangi se ayam thajadaba natra phare chatlor asi haiduna magi pochai habliba bag adudagi firol sing adu logthorai madu ubada liklamna haima nangdi am sawgalina phagi tawbaga yadene sawnu haba phagi tawbaneba chatlamdai sida nang sidiba phagi do matang chadana tawrakana phare ai thengani thoge ko mapanda mayam sungainara leramani phajana leramako ai halakpa ngairaga aisu nangi wakal khalaga leirdoine ai ngairamuko asumna thamoi anidu kainaningda nupa aduna chatkibadu yengduna leihawi mathangi numetni mark off ki mayambana liklamda ayamta changjarake yagadro chango odum lora pollution ba loire thilamagila odude yarni ai dum chatlage kaino aisibo aina thinbasi tanbe waro adugi nati tamo di thabak yam chinbaduda sum haibani kai deinoda kashu chinde lao thilamage asumna McDonald's su liklamga nakshina naba kanna hotnaraklami nongmanini gi matungda McDonald na mapagi manakta changsinduna pa kai daure aise pakhang phare ko kai daurage nangbo nasaga nungai trabro hairoba aise pakhang bharba natro machanu pa ahangi mataw duda mapadu nokmi tawduna phare ichadi pakhang sari olabani business ka se phajana tawba ngame ko pa aise ngame aingonda awat pa kai lerige ba pa amta haru ba McDonald nang bokoy dawragi ni ngasidi angang macha dawna wahang mayam hangisibo as yami kai bawani da pa ado aina khanba yaba khallaba tungda masida aroi boina lepagi khale hoine kaino hayune nang na haining libado pa aido
Haima, hairo kaidaurage. Nate pa. Pakhang pharesu hai, matik charesu hai. Punsisibu sumaina dum loiba yaradro. Haima, nang na hainglisibu kaino. Mayek sengna hayu nei pada. Ai diba, sibu ipani. Ai sugyan taida, nang nangasay dagi haininglibado. Napase, abang manate ni he. Ai na ne, ikut chabi mau, thibadi kuireda. Phangsu phange. Kana? Aigi tau mani do, magi machanupi Dr. Lembi do. Phajagra zatni. Ingna tapiba, changkhon bi nupi machani ne. Aidi imo ojaning kreda. Kaide. Aduna akhoi nawgi oin ohaloba. Aigi di leireda. Ha, nupi koiba so haitaba nangna kaide thiruiba. Thidrasu makhonga thongna yumsida leiremi pa. Hais, nangi si liklam mali. Hayo, liklam ro. Hoi, mane ba. Yade harakanu ko pa. Ay mana taba nupi amta lawang amoy. Nang magi wari khangliba natro. Hoi ba, khangi ba. Khang ba dunane aina mabu asuk khanjari ba. Adu natragadi ay sukhalam da bayay ba. Magi hotna jaba, wajaba, naitom taba punsida. Aina yam nungsirure ba pa. Mabu aigi ai khangi. Maduda ipana athingba thamdene. Nangi pamjaba misaktuga punsigi chatminagadabani. Kaide ipa yai. Thank you pa. Adu aina ma nungsi haise kamai phongdok toino ba pa. Adu su aina taktoi ba. Nungari wari se takani ichagi damaktabu. Asi haiduna liklamda propose tawbagi mawong matawsing adu mapana machada taktuna McDonald na liklambu dance class tagi lauraga halakpagi lambida gari du thauna. Liklam, aidi ikawu kawi. Ngasi se aigi office ki staff amagi birthday neba. Adu chatradi nungayaroi ne. Ai se ngaktang changamge kwa. Hoi, yaye. Yore. Nangsu changu silaudana. Kaino, city club ni. Sidabu nangi staff di kamaina. Ngasi se mahagi birthday ne. Adugi sidasin ba. Ay su invite taurok pa ne. Adugi changradi nungaytre. Ngaktang changu gise. Ay swayda dum lehaurage. Nang changura. Nangi se ay ngonda chingnarira. Adugi nati kayi chingnadoino. Nangna sidana tom lehobada. Ay am nungayaroi ba. Aduna changu silao ngaktang ne. Pare, kuidi kuyursiko. Kuhiroi lao. Asumna punna changlakpada club manung adu ichik na may pung mamamdu na layrami. Ngay haktang adu da liklamdu wakal jajat kali. Kaino, mapam sidi ayam hay na drichat lasi. Ngay ko liklam. Asi haiduna liklam gi khudang du pairak paga McDonald na diamond gi khudop ama puthorak duna liklam da ai khangi aina tawriba mawng sa nangna kaisu thajaram lai adubu liklam masi ai ya sengba thamoi gi wani nangbo ahan ba thengna khiba numitagi ai nangbo haifam khangdana nuksiri ai gi nuksiba sa nangna muktang di khangbiyo ai nangbu thamoi senga nuksi I love you liklam. Wahai singa si haibaga maiso sat ngalaktuna nakanda mi miyama malayrambi. Makoy na so nupa adugi proposal adubo kubak hongna kuraklammi. Liklam so maya mamanga duda nupa aduda tati haiba sungam lamde paukhum su piramde adubo nupa adunadi mathanda khanjay. Ikaramale adugi ni mana kemta kumlagdrise. Nupi gidi tumina laikradi yare haibani haina pana harakibani. Magi se aingonda yarabani ko. Liklam su haifam khangdana aduma khalaklami. Yum hek yawbaga magi kada changduna thonglon silaga. Ai mangonda phone tawraga wasing sa haike. Kai lekra ai phone do. Phone adu tawgi hek tawbaga amuksu wakal khalaklami. Magi machingduga wase aina hojik hairadi soidana competition ga yawda kai halaklani ne ai ma halak trifaudi
wase hairarage. Tanja aduda mark of su phone tawsilaklammi. Kaidawrige nangbo? Pau nungaiba matambige. Tambiyo. Kai pauno. Aido final round changdori. Nangi nupase champion oinaba nangsu laika na khurumuko. Handakti aina champion oibase soidrabane. Khoramge nangsu phajana sanoko. Liklam nang kaidawrage nasa nungaitrabo. Kaishu tawdiye wabagine. Oh, adudi potharo hayeng amuk sanarase. Hoi, ai thamage ko. Bye. Phone hek thamkibaga liklamdu mathanta kapcharami. Kaino aina haidoisiba. McDonald da aise magi manaw nupaga nungsinai haina haidokadra. Madu khanglaba matungda kari orakpa. Mark of na wapam si khanglakpada madi mayam baningba manawnina soidana magi nungsibase mayam bada kathok harakani aduga aigi nungsibana kamdauba. Asomdana McDonald'i liklamna yare haiduna wakhal kanna nungairami. Pa makhatabadi kamdauba. Ichasi khumang yam chawsila ida. Ai khangi. Nanaw nupa hek tholakpagane nangga liklamga lohongnaba ipana singani. Adugi thaurang pumba aina yatliko. Imungi miyoi singdasune aina loina hairabani. Ha, asengbiro pa. Thank you pa. Malem sida khwaidagi afaba ipa hairagadi akhoi pa khaktani. Yare ko thagat pirano. Adui sarupudine hayengdo liklamdo puraga shopping chatlucho. Magi apambadusune hek leibirao. Hoi pa. Thank you pa. Asumna harauna mapada konsilamduna chatkri. Mapana matawodu yengduna. Thahuri se yengune. Angakpaniko nungsiba kaisiso. Asumna nongma hauki. Mark opsu mayamba lohongna basilli haibadi khangi. Adubu kanaga hongadabano haibadi khanglamde. Mana Australia dagi halakpa numit aduda imung manunggi miyoi sing adu punna famduna mayambagi lohongbagi wari sanarame. Tanja aduda mark off na. Ngai khone akhoi dagi itai moidoidubu kanano. Maming kai kauge. Kamai khangnarino ba. Wahang aduda liklamdi mamai lukthaduna laikre. Mayambasu ikaina nokfet tawduna lai. Machanupi Katrina na. Kaino haujipau khangdriba haisa. Atai kanam nateda. Aigi favorite Manipuri chiche se haujik na ina maoi doraba chelik lamne hayak liba wadu tabada mark of to thamoi da pali ngai hak tumin leiduna liklam da haifet yenglai liklam su tawfam khang da duna lukthakre ya deko midi lon na yam torami jatni ne aina nahan khai khemtaga khangdana lerami jatni Katrina na is Mogi love story sidina pura berani ngo. Ekhoi tamo hanane club taga pusilaga mayam mamangda propose story ni. Sigi romance sidi tamo naw nangna khangaroi. Asumna Katrina na laknarakpa aduda mayamdo onsinaduna noi. Adubo phagi adu liklamga mark off kagidi phagi natabanina. Adubo thamoi meisa langliba nupa nupi ani dudi nokninglamde. Maya mangda uthoktana mark off to magi kada changki liklam so adudi mayam aise thaba ama leibane amta loishiluki asumna liklamna nupa adubu tanari mark off so mai hongna sauba makai magi kada changsili tungda liklam su changlaktuna thonga dulon silami aduga ai wasa nangonda hana haigi di khanbane Adubu nangi competition like baduda madu loiba ngairakpani nang aingonda sounding bro yare nang thokro ai kada mo hana changakano kaino nang gangi dubo kaino haiba sibu aina thokhan bro nangi ne yambana aibu pamjai haibadi ai hana khanglu bro khanglamladi nang aiga khangnaramdoi maga hana dagi khangnaramni sira yare mafam marang khangdaba wangang kano Nangi waduna aigi nuksibabudi arembada khakta hanbe ar aina nang nuksikibada phagi nati adudi nang hojik phawba tumeleri se kaigino
Nang moida haiba kaidoge. Nang na ay nungsi haibase. Mayam da haiba kaidoge. Hoi, ay soy bani. Mayam mangduda nangi na yamba da. May chop haning da bagi wafam da ay na haiki da bani. Nang ay ki wari pumba makoy da kangalasu. Nang hana wari saki ga haidu nang arak bani. Yare, nang makatara no. Ay daning dre. Nang kay na badi ay nga moyi. Ay wase, amta thazabiyo. Nang giwado, thajarasu, haujikti ibani panthung layar. Dadagi nungsibada, ay amana maram oiraga kayhaningde. Maso ay gumna wajarak laba miyoyne. Papu baya ba thabak to ay tawningdre. Ay ginungsibini khanjarambani. Ngasidi ay gi oramdre. Ay gi iyamba gi orame. Nang thokro chatlo liklam. Liklam du thokhinabani haiduna mark off na intoi. Adubo liklam du amuk jangsilakduna nupa du da kolaga. Ay se nangine. Nangina tana kanam to oiba yaroi. Ay nang bayam nungsi. Nang na ibu nungsibo already. Ay gi iyamba gi thamoy bu thugay bigano. Maduna nang na ibu tasenga nungsi haibada. Ay khangagi. Adudi nang ay bu lapthok bangam ladra. Nang na igi punsida laktringay. Ay na thangba hairakpadagi. Ay bu sauduna pubirakhiba. Ay gi chaishoy duna. Manaway bu senarakhiba iyambagi tawbimaldi. Nang thokro liklam, please. Ay di naitom tabane. Naitom nairaga pakjabane. Ay thanta leijagi. Nang chokro. Ay ngamloi. Mark off to kon gan khatna. Chat cry bane. Asi haiduna liklambu magi kadagi intokhi. Liklamdu mapandagi. Pare, nang nungay ba to oyu ko? Punsida, nungay ba haiba makayda? Nang kingak to oyu boyu. Story Collection channel asibu like, share, subscribe, comment, song soy na tawbiramo. Soy kilan kibayarabasu, viewers khudingmak nangakpiyo.